Online Manipur YouTube channel sbeng birbo mayam pumnang po mo kana taram uksari han badam na maru iba paw am update thamjege NIN Fakhiba Khungakpa Moirangthem Anand Mathang Thagi ahum Faoba Jailda Thajinkhre mamang Thagi tang taraga torokte special commando na kongbagi mitei mayek high school Manaktagi Khungakpa manga Fabada Yaurabasu Tha adugi kunithoida court na bail piraklaba matung National Investigation Agency NIN na Imphal Police Station gi custody dagi faraga numitum maktada Delhi da pukhiba singjamai soro khaibam laikai dagi Moirangthem Anand chahini phuga manga apokpa laikhidraba M achau Mathang Thagi tang ahum Faoba numit kuntrani gi oina judicial custody da remand lawkhre mahakpu NIN July tang taraga mapanda lawkhatpa case FIR number RC 23 2023 NIA Delhi ga mari lenana phaduna pukraba matungda thengkhang aniraktam haku Delhi gi Patiala House Court ta laiba NIA gi special court amadagi police custody lawduna ngasi phawu thamlakibuni adum oina ngasi mahaki police custody gi matam loiraduna NIA gi deputy superintendent Niras Misranam Patiala House Court complex ta laiba Principal District and Session Judge New Delhi District Sanjoy Garwan gi court judicial custody remand prayer tawraduna puthoraki NIA gi maikai dagi court phongdok hibada makhoina register tawdun lokholiba case asiga mari lenana makhata na mangonda investigation examination chathabagi mathau tari loinana mahak Manipur gi organization amagi train tawraba Kadarni haibagi loinana Manipuri thokliba irang asigi matangda mahakna atopa miyoi e paw phawnai haibagi report laidi maram asina mahakpu thadokhiba taragadi michen oikhiba natrang case asigi chingnaba miyoi sing amasung witnessing da mahakna influence chatharakpa yaba leibana mahakpu case asigi investigation chatharingai manungdadi judicial custody da numit kuntrani thambina prayer toroki NIA gi prayer matung in court asina mahakpu Mathang Thagi ahum Faoba numit kuntrani gi oina judicial custody remand tawki loinana numit asida mahakpu amuk hanna court asida puthoknaba direction piki ano update ki damakta online Manipuri YouTube channel asibunuk sibidana subscribe to biramu. Thank you so much.